Ngasigi oiba tongan-tonganba page karagi post collection tawbagi manungda iduningthau hairiba page asina phongdokpagi matungina nuclear warhead leire haidna atopa country da threat tawba Pangya Yade haiba wafam asina ahan boin kudul tamjigi maru oina nuclear power country amana nuclear power country amada nuclear threat tawragadi animak suicidal step ni Punna Tuminnagani lan kana amatana ngamloi haiba wafam asi thamjaraga video asibu mieng tabiriba punamakpu taramna okchari mutual assured destruction da hairiba asi kanagumba nuclear power country A na nuclear power country B da nuclear bomb kapak pataragadi automatically country B adugi nuclear warhead activate tawgani country A dagi kablakpa nuclear bomb aduna country B da bomb hana taragasu country B gi bomb adusu country A da tagani tawbadati country A amadi country B animak na nuclear readiness laigadabani haibadi missile submarine bomber na chingbasingda fit tawraga ready da laigadabani haide India su MAD paradox apply tawi aduna Pakistan China na nuclear bomb kapakani haibagi hena nungnangba lairubagi kanadre makoina nuclear bomb activate tarokpada second amagi manungda India gi nuclear missile singsu automatically activate tawraga paikragani punna mangminagani no one win nuclear war only us will remain in both countries saiba wafam sing pongdongli PSC gi makhatana Iran gi underground nuclear facilitation center sing ase tugainana ba US gi bunker booster bomb GBU 57 ase Israel da pirabasu bunker booster bomb ase puduna Iran manungda strike taruna ba bomber Israel gi leite 30,000 pound 13,600 kg lumba bunker booster bomb ase punana ba US na B2 amadi B52 bomber makal ani sai B52 bomber sidi cluster bombing gida oina US na sizinai aduga B2 asina still oiba maramna radar na phaba ngamdaba bunker booster bombing tawbada sizinai B2 bomber amana bunker booster bomb GBU 57 ani phawba puba ngame Israel da B2 bomber amadi B52 bomber animak leite maram aduna US da hai jabatai Israel amadi US na Iran da lan tariba asigi maru oiba pandamde Iran na nuclear warhead sanana ba plan tawriba asi tahondabani handa Canada da phamkiba G7 meeting da su Iran na nuclear bomb saba yaroi haina resolution takhe Iran gi nuclear site oiriba Natanz Forodaw amadi Isafan da US na bunker booster bomb taruk thada duna nuclear site sing tugai kre haina US amadi Israel na celebrate tawri ngasigi world news headline kari hangba yaba wahangdi aduk chawba nuclear site ahum tugai kraga nuclear radiation amata thoktriba asi karigino Iran gi nuclear uranium enrichment concentration amata taromdrabra natraga site onana bomb thadakrabra haiba asine US ki bunker booster GBU 57 asigi mapangal ase leibak manungda fit chani phawba luna huchilaga pokhaiba ngamli amaromda Iran na nauna semkiba nuclear facilitation center ase ching manungda fit 260 dagi 328 phawba luna tawtharaga semkre haina report tawri adu oiba taragadi US bunker booster bomb aduna Iran gi nuclear site adu yawna huthaduna thugaiba ngamdrabra natraga nuclear uranium enrichment concentration tawramdrabra haiba wahang asini maramdi plan aduda nuclear enrichment concentration tawramba taragadi Pokhaibada nuclear radiation soidana thokani Iran na nuclear uranium enrichment concentration tawri ba si 60% yaukre haina report tawri nuclear warhead semnabagi damaktadi 90% nuclear enrichment concentration dakar oire Iran nuclear warhead plan tawdri haiba yari maramdi 90% nuclear uranium enrichment concentration tawraba phawba bomb semnana ba testing tawba changli 60% nuclear uranium enrichment concentration tawraba haiba asi Iran chu mabuk seng nuclear warhead semnanaba plan horabani haiba Israel gi wafam ase justify tawri maramdi nuclear dagi energy electricity sunanabagi oiragadi nuclear uranium enrichment concentration ase 3 to 5% kaktana yari aduga nuclear reactor semnabagi oiragasu nuclear uranium enrichment concentration ase 20% kaktana yari Iran na nuclear enrichment concentration 60% yauna tawri ba ase kari tawnanabano haiba wahang asine ballistic missile dadi Iran ase aduki matik advance oikre solid amadi liquid fuel medium amadi long range hypersonic missile mai pakna puthokle Israel na lamba ngamdre Iran na Israel tamna kablakli ba missile sing asi Persian Gulf dagi US military dagi intercept tawba ngamogdaba adu Red Sea dagi amuk US military na intercept tawna ba honaribani maduda ngamogdaba adu Jordan amadi Syria da intercept tawna ba honaribani amuksu maduda ngamogdaba adu Mediterranean Sea da US amadi British warship sing na intercept tawna ba honaribani maduda ngamogdaba sing adu Israel gi air defense system
system na intercept tawna honaribani maduda ngamogdraduna Israel gi city port airport ta Iran gi missile taribani states kaya lalagani Iran gi missile singna Israel gi matakta strike tawriba ase Israel su Iran gi missile counter tawna ba interceptor missile shortage oikre awaba mayuknari Iran gi di makal gi missile lising ani gi mayada hojiksu leiri Iran gi air force ase matamga chanaba fighter plane amata leitre thaina gi MiG-29 Sukhoi 22-24 China gi Chingdu F-7 US ki F-14 Tomcat Meres F-1 fighter khara khakna chalairi matamga chanaba upgrade tawtre Iran gi air defense system da Russia gi S-300 amadi Iran masagi Beber 373 leijaraga su Israel air strike pajana counter tawba ngamdri Israel gi ahanba air strike ta Iran Israel gi F-35 fighter jet ahum kap thaba ngamlaga ngarang US ki B-2 bomber ahum amadi Scott torokpa fighter jet ama phawba kap thaba ngamogdaba chi karigino Iran gi air defense system khara kai khrabra haibagi wahang lakli Iran gi nuclear scientist kaya military general kaya Israel specific target tawraga irai laina hard kre defense establishment kaya irai laina thugai kre lana sida US yausilakpa asida Russia China North Korea dagi anauba strategic war kari lakpagi amadi Arab Muslim countries singdagi anauba kari reaction lakpagi haiba yengba tari Russia na Ukraine da lan kankhalakpa China na Taiwan de attack tawba horakpa North Korea na South Korea de attack tawba horakpa taragadi US su makok ngawgadori maramdi US su amukta da nuclear country ahum natraga mari lan chokna bahaiba adu yamna wagadori ngamloi NATO lebak singi defense budget 3.5% amadi defense allied budget 1.5% Punna GDP ki 5% hengal haliba asina takliba asi Pitribi asi achawbalanjaw amagi sem sari haibani haiba wafam pongdokli makha satharakpada nungthil pawse ki chipongama oidiba pokjel degi lakhot charaga thamjike India na kaidonungda Pakistan ga Indus water titri hanjeloi hairi Kakraba Indus water titri India na kaidonungda Pakistan ga hanjeloi aduga Indus ki ising ase India gi oina sizinana ba thamgani haina Union Home Minister Amit Shah na pongdokre Pakistan ga tawnakhiba Indus water titri ase ing 1960 da sign tawnakhiba adubu chahi ase ki April tha da Pakistan da base tawba terrorist singa Jammu and Kashmir gi Pahalgam da terror attack chathaduna miyoi kunga taru hat kraba tung India na laman khumba oina Pakistan ga tawnaduna lakhiba Indus treaty ase kakhibani amarom da India amasung Pakistan leba anigi marakta ungkhanaba manba maongda attack tawnakhiba adu tha ani mukki mamangdagi hauna ceasefire thamkibani Amit Shah na hai industrial gi ising ase Pakistan gi oina chada marfurom sizinaduna lakhibani adubu haujikte tawnakhiba treaty ase kakhibadagi Pakistan da ising gi awaba mayoknabada natana ithei lokhongsu ayamba kangle hairi masimang India na terrorist hogaliba Pakistan gi mathakta chapchaba para tambibani haina phongdokhi mahakna hai Pakistan ga Indus water treaty ka khraba matung hairiba torel ase gi ising ase achauba kenel sing semduna marbumigum leiriba Rajasthan da ising pinaba tharang tawgani panba yabadi Indus vision ase maru oina Himalayan ki nongpok thangba saruk sing da cheliba torel sing maru oina Rabi Sutless amasung bis sing ga samnaduna leiri aduga Pakistan na hauji India fauna cheliba torel sing maru oina Jhelum Zenab amasung Indus ase makhoina control tawduna thamlibani Makhatana irang asi phagalakpaga atuba matamda lengak ama center na samakani haibagi tha jabalai haiba Arun Kumar gi wafam thamjage tangdu leitadana leiriba Manipur gi phibam ase atuba matamda losinana bahona ba khakta natana leiriba phibam ase phagalakpaga atuba matamda lengak ama center na samakani haibagi tha jabalai haina wangkai AC gi MLA Thangjam Arun Kumar na phongdokre wafam ase ngasi New Chikon da saba community hall ama sangaduna miyamda kushinabagi thoromda saruk yaraduna MLA Arun Kumar na phongdokhibani New Chikon Senior Citizen Society na sinduna pangthokiba community hall sangabagi thoram aduda Wangkai Assembly Constituency gi MLA Thangjam Arun Kumar ga loinana New Second Senior Citizen gi founder President Longjam Nilamani founder advisor Laurembam Binod amadi founder secretary Thoksom Birmangol Mithulen Singh oina saruk yakhe thoram aduga mari leinana MLA Thangjam Arun Kumar na phongdokibada hauzuki matamda mi masing yamkhalakpaga loinana imung amagi tawdraba yadraba lohongba suratna chingba thoram sing pangthoknaba mafam leiraktabana community hall ase yamna maru oiba ama oirakli ngasi sangakiba hall ase hanagi MLA na saba horambani adubu losilamdabadagi miyamga tanaduna matamga chunaba maongda saba losinbani hall ase mapung phana losinanaba honabada lekai miyam amadi ahal laman singnasu asuki matik mateng pangbiki haikhi mahakna hai hauji hauji
leiriba tangdu leitadraba phibam asida mipum khudingmak wanare popular government ama semba haibasi miyamgi apamba khakta natana leiriba MLA singisu apambani center gi makaidagi su leiriba tangdu leitadaba phibam amadi chayna sing asi athuba matamda loshinduna lagak ama samakani haibasi mahaki thajabani loinana nong khara hek chubaga ising ichok thokpada natana lambi thong kaya soanduna lambi chathok sasinda miyamna khudongsa daba kaya mayok nariba adu athuba matamda sangat chagatnaba kanna honari wangkhai esigi lambi sing athuba matamda sangatnaba thabak paikhatpa haure hanagi lengak leingarida Keystone Kobo Company amada sinaduna lambi sing sangatnaba honaramba adu ising ichaw amadi nongsingi phibamna lepubani hojik athuba matamda lambi sing sangatpa hauragani haina supongdokhe London tamna paigedaba Air India gi flight kaibada laikidraba nganthoi saramagi hakchang impal da purakre aroi boinai kaikumnaba utkre haiba nungthil pause gi chipungama oiriba kangla paudagi thamjage tha asigi taragani thoida Gujarat ki Ahmedabad International Airport ki London tamna paigedaba Air India gi flight Dreamliner Boeing 7878 kaibagi thodokta laikidraba crew member thawal awang lekaidagi ke nganthoi saramagi hakchang ase numit yungba pung amaga minute nipungwa tabada Indigo gi flight ta Impal Airport ta rakre loinana airport ta hek thunglabaga miyamna aroibo oina laikatuna ikai khumnaba utki ngantoi gi thawa yaudra baksang adu ngasi Allahabad ta gi Impal tamna purakhibani loinana thawa yaudra baksang adu Impal airport ta hek thunglabaga airport campus ta mahaki imung manung yauna miyamna aroibo oina laikatuna ikai khumnaba utpagi thoram adu pangthokhi thoram adu da Manipur Sarkar gi Chief Secretary MP Angomcha Bimol Khangabo Kendra gi MLA O Sujakumar Civil amasong police ki makok thongba sing yauna tongan ba CSO singi luchingba sing yauna makai kya digi lakpa yamlaba miyamna saruk yakhi airport ta aroibu oina hekat lekat tamduna kai khumnaba utlaba matung mahaki bokna phamlamdam wal awang lekai da aroiba mathau mangam pangthoknaba miyam gi relay amaga loinana puduna chatki mafam addasu yamlaba miyamna laikhidrabagi mafamda hekat lekat tamduna ikai khumnaba utki madugi tungda aroiba mathau mangam adu pangthokhi ngasi airport ta laikhidra Rabanganthoi Saramagi mafamda ikai khumnaba utpagi thoram aduda saruk yaba lakiba inergi MP Bimol akoijamna phongdokibada manung matam sadana nganthoina laikidaba ase yamna nungaite mahakna laikidaba ase akhoi punamakki achauba mangjaba amani honglakliba malengi saklon asida lamdam haurakliba miyoi singsu saruk yari haibadu nganthoina ulamle masigi damak chakthokchaba phawi haike thaudo ase yamna thamoi shokningai ni haina phongdokhe panba yabadi nganthoi sharama laikidraba matung DNA test tawduna masak khangdoknaba ahan boina mahak ki mache Ahmedabad ta chatkibani adubu confirm tawba ngamdabadagi mahaki apokpa mama amasung mapa animak Ahmedabad ta chattuna mapa dagi e lauraga DNA test tawraba matung nganthoigi asi bhakchang adu ngarang confirm tawraba matung ngasi Indigo gi flight ta Impal da purakhibani nganthoigi punna leimina khidraba cabin crew member Impal gi all lambulen tagi housingna kangpokpi de leiba lamlun ten singsandi tha asigi kunda DNA test tawbada confirm tawraba matung ngarang lairon chanbagi thoram pangthokibani Kidraba nganthoi 2023 gi April cabin crew member oina join tawkhibani loinana lebak thiba plane aduda Manipur dagi cabin crew member ani asi yauna punna miyoi chani ge nipuga mathoi Air India gi flight kai khiba aduda laikidabani aduga miyoi amana hingau khibani haidi pause asigi makata na American citizen sing Manipur da chattanaba US na travel advisory issue tawkhre haidi Manipur asi hoji hingsa amasung crime thokpana masigi khudong thinai oiba kaya leibana maram oiraga India gi North East state ama oiriba Manipur da American citizen sing chattanaba US ki makaidagi travel advisory issue tawkhibaga loinana karigumba chatke haiba tarabasu mangjauna na US authority dagi ayaba lawgadabani hairi US ki makaidagi India gi oina update travel advisory issue tawkhibaga loinana India ase level 2 exercise in crisis caution oina thambaga loinana North East region amadi matam gi oina safety amasung entry exit condition sing review tawbaga mari leinana akan bofam sing thamkhibani advisory aduna makata na hairibana nauna issue tawkiba travel advisory aduda Manipur ase hojik hingcha amasung crime kya gi akiba kaya mayokna bana maram oiraga American citizen sing Manipur da chatloidabani Manipur da kangluk ki irang thokpana maram oiraga Pakistan hingcha yauna kangluk kya gi myoy sing lanjanari bani maram aduna American citizen sing na Manipur da chatringai gi mangoina na US government tagi mangjauna na ayaba lawgadabani border state oiriba North East region ta American citizen chatpaga mari leinana advisory ase ki
maikaidagi region asida terrorism gi amasong matamatang gi oina thokpa hingsa gi thagdoksengi risk yamna leibana maram oiraga travelers singna masigi matangda kupna khanthaba mathau tai ethnic insurgent group singna public transport system market amasong rail infrastructure singda bombing tauba yauna hingsa gi thong kaya amasu matamatang gi oina chathai Sikkim amasong Arunachal Pradesh natraga Assam Mizoram Nagaland Meghalaya amadi Tripura gi capital city gi wangmada chatke haiba tarabasu official singa mangjongna US government gi ayaba lawgadabani hairi makha satarakpada sakangdaba singna naurem thongda sakti leiba IED ama pokayalam le hairi ngasi nimidyungba matung pung amaga minute 30 rom tabada Imphal West district ki manung chanba Uripok naurem thong yunam leirak lane number 7 ki changphamda leiba maira sang amagi manakta remote control hand grenade IED ama pokayalam le adumoinamak leibak phabadagi thodok aduda kana amata aso apandi yaukidre hairi thodok adugi matangda fresh na phangba paw adugi matung ina IED adu .36 ki high explosive hand grenade anina explosive oina sizinaraga semba RC IED ni IED pokhaiba matam aduda hairiba mairasang adugi manakta CRPF ki personal kharasu duty tawduna lerami khangawduna bonggumba ama pokhaibagi ahuba makhol tarakpadagi mairasang adugi makhada yenglubada hand grenade ama pokhairaga manakta splinter khara taduna leramba thengnakhi tungda mairasang adu security personnel khara na haigatuna yenglubada hand grenade amasong battery charge sheet ka loinana leramba thengnakhi IED pokhaibagi thodok adu hek thokiba Imphal West ki SPK SH Sivakanta Manipur and Nagaland sector CRPF Langjinggi DIG Premjit yauna makok thongba official kaya mafam aduda laktuna yengsilamki adubu thodok aduga mari lenana kana amata aso apandi yaukidi hairi makha satarakpada nungthil pawse ki chipong ama oiriba Wayal Kati degi lakhot charaga thamjige tumlingai da nupi ama mangakta thangna lenduna halamle nupa phar hairi khwaidagi kiningai oiba thodok amada mayai chalabi nupi ama phamungda tumlingai da mangaksamda thangna lenduna halamle thodok haukiba ahingi pung ahumlom tarakpa duaida Porompat police station gi manung chanba kaikhu maning lekai da thokibane police tagi phangba pauna hai laikhidraba nupi adugi maming Sima Sahani kawi chahi nipugatre lom sure chahi taraga marirom amasong taranithoi shurabi macha nupi ani hundoklami miad asi kanana chathabano haiba chapchana khangdokna bagi investigation chathanaba mahaki mapuroiba Muhammad Majibur Rahman chu police na phare laikhidrabi nupi asi angarwadi worker oi aduga mahaki nupa asina thabak inkhang suraga imung manung pubani hairi pawasina makata na hai ngasi nongalamdaida kaikhu maning lekai da nupi ama mangaksamda thangna lelaga thamlamle haiba paw ama tabadagi mafam aduda thuna yangna policing changsenkhi tanfam aduda nupi adudi Jenims Hospital da pukhatkre haina spot ta lairamkhide Jenims Hospital yawbada nupi adu siraga pulakre haina doctor singna declare tawkhi imung adugi miyoi kharana laurakpadagi manak nakpada leiba mising chenchinaraktuna yenglubada nupi adu phamungda mangaksamda yamna tina soklaga taraga lairamba thengnakhi matam aduda mahaki mapureibesu mayam adugi marakta leminarami hairi imung aduda mahaki mapuroiba macha singa loinana punna yum aduda tumduna leiringaida nupi adubu kanana changlalaga mangakta thangna lenduna halamlibano haiba sina maram oiraga mapuroiba ase mihat asida chenabra haibasi ahan boina khangdoktaba yadaba maramna mahaku machin hangnanaba police custody remand lawbagi tangai fadaba lei nupi adu hatpada sizinnakiba thang adu hojik phawbagi oinadi phagatpa leitri aduga mihat hatpada set chakhiba firol amata su phagatpa ngamdri phamung adudagi I teiraba firol kharadi police na recover tawre sungsoi soidana police na mihat pa puthokpa ngamgani haina thajai hairi mihat asigi matangda ngase kaikhu maning lekaida miyan wakat mi phamkhre mihat asida chenariba miyoi adubu pharaga logi oiba akanba thabak lakhonaba miyamna demand tawrokli